Ketrigau GP Ward member oibi nupi ama machanupaga loinana number 4 amadi WY tablet ka konana police na phare. Imphal East District ki manung sanna Ketrigau Part 2 Gram Panchayat ki hojik ward member OINA Thopuribi nupi ama masagi yumdagi heroin powder plastic vials sangkhai taret amadi WY tablet chambri ga sukna hum ga konana Imphal East District Police ki team amana phare haina masi Imphal East District Police ki SP OIBA Joge Sandra Hobizam gi office ka ta pangthoki ba pawmi singu unaba mada phongdokre. SP na pawmi singda makhata na phongdokhibadadi akaknaba pawma phangbadagi ngasi ayuk Imphal East District Police ki SP Nupi Police Executive Magistrate amadi Youth Athletic Development Association Ketrigau gi member sing yauna Ketrigau makha yumkhai bam leirakta leibi hojik Ketrigau Part 2 Gram Panchayat ki ward member oin su Thopuribi Puyamayum Thoibi Begam sahin nipu taret mapuroiba leikidraba ti Abu Khan gi mayumda thi humbagi thabak sathaki maduda yum adudagi heroin powder yauba plastic vials yangkhai taret amadi WY tablet chamri ga ahum phangbangam ki police team aduna makha tana thijinbagi thabak chathabada ward member Thoibi Begam gi machanupa Puyamayum Abdul Hanal LS Ananda sahin kulumdoidagi heroin powder yauba plastic vials nipuma thoi amadi WY gi packet ani phangbangam ki SP na makha tana phongdokhibadadi hojik Gram Panchayat ki ward member su oiribi nupi asina asigumba drug ki potlam sing asi pikliba angang sing sizinaduna drug chaba miyo singda supply tawi haibase angang sing khara handak phabadagi khangbangam ki masigi sab chaba proof laire. Gram Panchayat ki ward member nupi amana drug karwa tawbagi thabak chatharakpa si yamna chawba crime amani haina su SP na pawmi singda phongdokhi. Atopu pawmana COVID second wave nong makhakta da COVID naba lising amaga satret humphuma thoi sire masigi manungda layong utlaba mioi lakh 2.8 hena thengnare. India punbagi ona haukiba pung kunbari da coronavirus laiset ki layong uthoklaba mioi lakh 2.8 cham humdra nauna thengnaduna apunba naba masing crore amaga lakh 52 ga lising kunma thoi ga sukna marphuma ban yaure amoromde active case ki masing chu lakh kun gi mathakte hengelakle haina Union Health Ministry gi khwaidagi konba ngasi lebak poko numit ki ayukta thadrokpa data da udli haukiba pung kunbari da laiset asi sandorokpa horakpatagi khwaidagi masing yamna mioi 2.8 humphuma thoi sire masi tharga sikhiba punma masing lakh amaga lising marphu hele laikan nariba na punna lakunga lising kutrama thoiga chamapan humdra tereni masi apunba na masingi sada tara humdoi dasmik ani tarukni haina pari aduga leibak sigi oina naba phagalakpi chang sada pabada hanthaраktuna sada marphu manga dasmik manga tarukta leire laisat asina nabadagi phakraba apunba masing crore amaga lakh 13 thoiga sung lising nipan ga samga marphuni thoi yaukhrabani amaromda mi sibagi changna sada ama dasmik ama nipan da leire haina Union Health Ministry gi data da odi ICMR की मतुंगी नंगारांग सैंपल लाख तरा मंगा का लिसिंग तरा मापन का चामरी मरफु तरुक टेस्ट तौकी मसी थार का सैंपल क्रोर कुन तरुक का लाख मौद्रा मरी का लिसिंग तरा मरी का सुंग कुंथरा मंगा टेस्ट तौखरे हारी मणिपुर की ओइन COVID-19 पॉजिटिव ओइबदगी लाइका नरी बापुन ममसिंग सनी का मौद्रा तरुक ते हेंगलकले अदुगा लाइसत असिना नाबा मियोय अनि सीखरे नाबा फबगी चांग चादा पाबदा हंथरक्तुना सादा मौद्रा 3.3 लैरे हाइना ngasi ayuk phawgi pawda hairi ngasi ayuk phawda nupi kulhumdo yauna punna mioi yangkhai mari nauna covid positive oiba thengna basi tharaga laisat sina naba punma masing lising kun mapan ga chatret humdra manga yaure masigi manungda mioi lising kun mapan ga chamang sungna ani di naba phakrawani ngarang phawda covid vaccine tika thakiba punma masing lakh amaga lising taret ka chama yaure sahi ni phumanga suraba mioi khudimak tika thadokna ba appeal tawi me amadagi sahi 19 gi mathaki mioi punumak tika thadokna ba thorang lokhat pa hokre numidang pung 3 tagi curfew thamkhraba matungda class 10 aduga 12 ki exam jai thokpa aduga thingba kya thamkhre state lenga ki thongbi sing magi loisangi apunba thomi masing gi sada yangkhai roster system da office kana ba ningthokaba nimita special secretary na yathang thokre hairi atopa pawmana Tara mga suba finance commission gi award pa installment pithokpiu panchayat funding sing amadi MG Narega gi khusuman pithoku haiduna protest tawkhre Panchayati Raj Institute ki member sing na taliba diwan sing lengang na pirak tabadagi tongan ba district sing da institute sing gi member sing na wakat mifam sathakre amadi police na SOP ngakte haiduna wakat mifam thugai khre MG Narega ki khusuman pithok tabasida jila parishad pradhan member sing amadi job card holder sing na saruk yakhiwa wakat mifam aduda thatara nipan gi tolopi daba job card ki khusumal pithok tabasi lairaba thabak surga hingjaba miyoibu hathok pibaga manai nongmagi sara tanjaraga hingjaba job card paiba ngaktani Handak lupa crore humpumapan hena lakhiba amadi tara manga finance commission lakhiba senpham sing ngasi phawba thadok triba karigino haina pendaba member sing na kholawkya lawkhongduna police ka bungna khiba kya su yawki hairi Nakalamor of the Panchayati Raj Institute ki member sing na makhogi demand lengak na pithok tabagi mayokta pungni phuni pangi Manipur ban ngasi ahing nongyai dagi horgani
Masi lamphel da leriba DC Imphal West ki gate ta yamlaba panchayati miyamna gate ta phamjin duna protest toki miyamadu SOP ngakte haiduna police na thingbadagi nakal ani gi marakta sauna unkhana bathoki khoisaung naraba miyamna DC ki gate so launchin ki tungda police na thugaiduna miyamadu tankhai ki amromda Thawal district ki jila parishad member sing pradhan yauna miyamna Thawal DC ki gate ta wakan mi phampham ki Manipur state panchayat parishad Thawal district ki lamjing makhada pangthoki wakan mi phamaduda NG Narega gi phan thadokpiu haiduna wakat taksin ki hairi Athopa pao mana Sanathon misi gi mayok ta miyamna RIMS ki director gi gate ta thomjin khre Haukiba Marstara manga da RIMS ta MBBS manga suba semester da tamliba maheroi khurai thangjam lekai dagi Sanathon athokpamna mahakna leiriba RIMS ki hotel ka da chingningai oiba mong da siram khiba misi ga mari leinana hujik phawba langla langjin puthoktana leiriba sigi matang da misi sigi matang da sem khiba JSC amadi maheroi lupsing nanga si RIMS ki director office ta thomjin khre tongan ma maheroi lupsing yauna lakhiba yamlaba miyam adu RIMS security amadi police person sing nang thingna bahonaki adu miyam adu nam khairaba matung director na leiriba A block tamna laktuna kholaw sing lawki Miyamadu police na thingbadagi nakal ani gi marakta sauna mukna bathoki Miyamadu control tawba ngamdabadagi police na smoke bomb gi spray langsinduna tankhaibadagi miyam sing adu kaiduna chenki hairi atopu pawmana yongna lawmapu tanbagum kawru lai phamlen bu mitei gi natte haiduna thingbagi thabak tokpiu nipko Manipur punna khunda minaduna leminariba kanglup ayambaga tatna thana yadraba mari leinariba mitei singi thainadagi hena lumna lawjariba asengba laiphamlen kawru singbu Manipur sarkar na semgat sagatuna ngak senduna thamba yaroi haiduna kawru gi singkhong sing yada khunda ba kuki kanglup ki lup kharana maroina khulai paiba kuki national front ki nehalun faction haibadi KNFN haina khangnariba sina athingba thamjilakpa khwaidagi laibuk thibani haina National Identity Protection Council Niko na hairi Niko na place ta thorakpa serola sinema khataribadi kawru Kaduna lai khuromba thingba tanatana mitegi laisang mai thadokpa kawru chatpada leiba thong ama thugaiba khwaidagi chawkhataba thongni masidi punamangna yaningdaba utpham thoi manipurgi leisem lon gi ari bowari kayada sahi million kyagi mamangda ising ngaktagi lamdam oiringai da kawru singdol da maitegi ipai pusingna hana khundabagi wari ngasi ngarang ta semjin sajin bowari nate Aikoigi ipai pusingna awana khudong thiba kaya mayok naduna ising singthokiduna Imphal tampak semgatuna khunda leitaduna 33 AD dagi kangla da konung oina hujiki Manipur asi semgal ambagi wari geological archaeological historical evidence kaya na mayek sengna utuna lairi haiki serolasina hairiba mayek sengla khudam changdam kaya asina miteina kawbrubu khwaidigi awangba khwaidigi chawba khwaidigi lumba laini amadi ipai pusinga du lai makni haiduna ngasi phawba awang kawbru asupa layamna khunda ba ahan ba haiduna ira thongniba leptribani masi sanamhi lining chatpa sing khaktagi wanate Hindu lining chatpa singsu Manipur da leibasu Manipurgi mapanda choina khunda khrabasu maitegi oiba kawruna pumsup suppa laini haina launari masigi mathakta matamdu da tampakta khundaraba yaudana singda khunda hoba kanglup sing asisu maiteiga leinaba igi mari genetic research kyana ngasi de mayek sengna utle hairi Haukiba sahida Manipur sarkar na kawru sing ngak senduna thamna ba lokhalakpa khongthangbu yaningdabu utuna kawru sing kanbagi mingda maphamasida kanglup amatagi lining laishonga mari leinaba thabak amata paikhatpa yaroi haiduna Committee on Protection and Preservation for Mount Kawru Sadar Hills Chiefs Association Saparmaina Area Village Organization Saitu Gampha Zone Area Village Organization Khengjang Area Chiefs Association Laikot Area Chiefs Association Kuki Inpi Kangpokpi District amadi Tujang Area Chiefs Organization singbana maitai singna sahi sakya chetna sagon narakliba kawbru singda athingba thamjinba yonggi saktam langbani thawongsi lawmapu yonga tanbugum kawbru laifamlen bu mitai ginate haiduna thingbagi thabak topiu punna hingminasi punna saukhat minasi thong manaba khunai semsi haina nikona hairi